Masih phongkiba tongan-tonganba pausising amadi social mediadagi lokhojaba pausingi update pujaragli ahanbada muroiba pau LS Cookie na XCM Birenda open letter tharaktuna arau phongdokpaga loinana karim nakre Arambai Tengolgi Piaro Robin Mangang Khwairakpamgi update UPF KNO na condemn toragli Kijo Council na NH2 hangdokpagi agreement withdraw tokre Moirangthem Ananga Mari Lainana case trial gi status piraknaba Supreme Court na NIA da khangankre Manipur da aikhoi Manipuri haiba wahi sizinabasi Maitai Phurup khakta oirambani handak Maitai na aikhoi Maitai haiba wahi sizinaba yaurakpasi nungaite haina birena phongdokli asengba yelongmi oiriba naga amadi Maitai kok sungsinaba matam oire haina phongdokre anoba immigration law gi makhada drug lalonbada chenaba foreign national lising tara taruk India na maramda deport tawgadori bongma maruda losinduna thamlamba yamlaba khulai kya thagatpa ngamkre Amjugi yang hematoi subong po kumon thorom pangtokre khut yaudana chinna thabak tawbana Manipur kaina masak ohele haina MLA Bisorjit na phongdokre Hanagi MP Dr. Lohor Foje na NPP da yaurakpada Kornak ke sangmana taram okre Manipur da haukiba pung kunmari da dengue gi case lisingama henkre haukiba pung kunmari da mio yankhaimatoi positive oikre isingi ireina chenthakiba Najib Ali haujiksu thiba khangdri Imphal East amsung Thobal district ki ichau ki khudong jiningai oiri mapalam gi oiba pauda Durga Puja mangoinana Bangladesh da Hindu laisang amasu mang takalamle narcotics trafficking da chenaba foreigner lising tratuk marai bakta halangadori Haujik Paul Sandongno Pijari LS Cookie na open letter oina CM Birenda asumna phongdorakli nahakna nahaki khongloi singna matam leiba khibikta Cookie singbu narco terrorist ki mingthon piduna lakli adubu ngasi di aihak asengbadu haidoklage hanbada ibani 1980s ta BSF GD oina changminaki basic training loiraba matungda nahak matam khara sibai manungi football chanaroi oina leiki matam khara matungda amuk disaster oiki ani subada chebai tokraba matungda Manipur gi local pause naharol gi thaudangi pongmi oina thabak tauki pongmi oina SS Olis lamka ga ganja gi business tauba horakhibani ahumsubada black business tagi sen khara pairakpadagi hangang kendra da MLA contest tawduna MLA kaki minister gi pham pairaklabada Itocha International Drugs Creator ga kuchamnaduna Samuganda Mazi haibadi Rahino Horns Red Horns Mayai Kaba Guli Opium Brown Sugar amadi Heroin number 4 gi business tawba haukibani nahak Mari subada nahakna BBIG Singa Golden Triangle amagi matungda Golden Cracer dagi Popi Sit Puraktuna Dingpi Rangeda Kundariba Cookie Kunja Singda Thahanki aduga asengba senphusu nahakna puthokbiki Puthok Puchin nahangna amadi Itocha International Drug Cartel na company na amuk loksinduna opium dagi brown sugar heroin number 4 amuk sungdoktuna mainland India amadi foreign country singda export tawri aduga cookies singdana narco terrorist mingthon amuk pibiri cookies are just cultivators and carrier transporters you are the real drug kipgen Manga subada Maitai Cookie Lansi Naga Cookie Langa Changamnaba Jaroi Maramdi Naga Cookie Landi community ani khanaba ani adubu Maitai Cookie Landi Biren Lit Manipur State Government sponsor Maitai genocide upon the cookies ni Maram aduna separate administration in the front of the UTN legislature natena there is no means to heal the wound and solve the problem Taruk suba aroibada yes NRC could be conducted only after Maitais and cookies are separated as two entire that is two separate union territory N Biren Singh nahakna matam khara Manipur gi CM oibiduna cookie singda UT phanganbagi lambi jatpirakpagi damak Hainingai leitana nahakpu thagachari haina asumna karemnaduna CM Birenda XCM Birenda phongdorali Makatarakpada Arambai Tengolgi Piaro Robin Mangang Khwairakpamna asumna update piri loibi loya singya tamyada mitop miancha singna loksin nabakan na hona ringai sida Imphal Mayol Bazar magtadasu mitop manaton changba singna wangang sangang fawba phajadaba ai isamakna ngarang thengnarakle nimidang aingonda fawba tawraklibadunadi isam chamjaba prajadadi kari oina uramgani aina budi khut yaudrasu wahaina mi adu Mathak makha onthoklamlabani ludori da iramdam se Kanglaipak Iman nungsibi nang yamna wari da ko aikoisu sumsum ahal osilaklani haina asumna pindana phongdorakli
Handak ikan kangawdana Churachandpurda naha kharana hingsagi thawong kaya chathakiba adubu lengaka su agreement sign tawnariba United People's Front UPF amasung Kuki National Organization KNO na akanba mawngda condemn tawrakli haukiba chahi ani helaba matam asida majority phurupna Kuki zo miyamgi mathakta mi hatpa mifun chathabagdagi amadi yumkai mai thabadagi mioi lising kaya yumda changba ngamdana awaba kaya mayokna duna ngasi su leiri Kuki zo community gi mathakta chatharakliba ethnic cleansing chatharakliba ge achumba wahel phangannabaga loinana Kuki zo miyamgi oiba tokhaiba lengak ama lehennabagi community anigi marakta miyamna demand tawduna lakli Kuki zo miyamgi mapum oiba ingtapa punsi mahing amada lehennaba pandamda legislature yawba union territory amagi Formda separate administration ama lehennaba demand asi pibinaba center lengaki Ministry of Home Affairs MHA ga UPF KNO ga wari sanabagi thabak chathaki asigumba chairak asida ekoi isamaki taunda amok hanjannaba hingsagi thong chathabagi thabak makhatana tawdanaba wafamsu thamlakli Prime Minister Narendra Modi numinini gi matungda Kuki zo Council na September 3 da Union Home Minister ga National Highway 2 hangdokbagi agreement adu withdraw tokre Kuki zo Council gi maikei degi phongdoklibana haukiba chahi lisingani kulumdoi me hom dagi horkiba irang asiga mari leinana maitei amadi Kuki community ani gi marakta yasinaba ama leitriba phawba state asigi khwaidagi maru oiba National Highway 2 asi makhatana adumak thingigani Kuki zo Council gi maikei degi National Highway 2 hangdokle haina laukthokpa leite nana lambi asida free movement gi permit pibasu leitri Kuki zo council gi maikei dagi di Ministry of Home Affairs na pirakhiba directive ki matung ina lambi asida chathok chasin tawriba singda asoi angam thoktanaba security na honariba asida kangpok pida leiriba singna mapung phana corporation pinaba haikiba khaktani National Highway asida leiriba buffer zone asi ikai khumnagadabani kariguma masibu violate tawba tarabadi sathiba wahai phangani thabak phangani loinana makhatana shanti amasung security gi phibamda akaiba kaya lakani hainasu phongdoki panba yabadi Ministry of Home Affairs ki maikei degi September 3 da Kuki zo Council ga agreement sign tawnakiba aduda kangpokpi phawduna chaliba National Highway 2 asi hangdokpa amasung free movement leiragani haina phongdokibani Manipur ge irang asiga mari leinana Myanmar da base toba theater group singa samnaduna thabak tawi haiba maralda phaduna NIA gi custody da sahi anirom thamlakliba Moirangthem Ananga mari leinana NIA court na lokhalakpa case trial gi status report piraknaba Supreme Court na NIA da notice issue tawkre Supreme Court ki Justice Bikram Nath amasung Justice Sandip Mehta ani gi division bench amana Moirangthem Ananga mari leinaba case trial gi chapchaba status report ama pikhalaknaba NIA da ngarang notice issue tawkibani Moirangthem Anangi Council gi maikei degi thadorokpa case asiga mari leinana notice issue adu tawkibani hairi court ta saruk yakiba petitioner singi council gi maikei degi phongdokibada Moirangthem Anangi mathakta charge sheet thagat khrabasu ngasi phawba case asiga trial chathadaba haukiba chahi ani asi petition masa jail da leirakli mahaka punna phaminakhiba co accused sing loinabak belda thadokre haina su phongdoki NIA gi charge sheet ta Moirangthem Anan haiba mioi asi Myanmar da base tawba terror outfit singa loktunaraga Manipur ethnic conflict asigi marumda India government ki mathakta landana ba honabada chenaba misak amani haina maral siri loinana UAPA ga ahanba scheduleda lista yauriba Lalolup People's Liberation Army PLA gi senior member amani haina su charge sheet ta palli NIA na claim tawraba matungda mahapu kumjalisingani kulumdoi gi September da mioi mari ga loinana camouflage ki phizol sel nomai puduna chalambadagi phakibani makoina puriba nomai singadu Manipur Police Training College gi Kotre yauna tonghan mafam dagi lut tawkiba nongmai singni hairi mahak PLA gi kadar sing training piba yauna tonghan ba case ta chenaba misakni haina su claim tawki mahakna punna phaminakhiba atopa mioi mari NIA gi special court na bail pi khrabasu mahakpu bail piu haiba yadabadagi makada bail pibi naba Delhi High Court ta chatuna wakatki adubu mahaki matakta siriba maral sing adu yenglaga court asina su bail piu haiba yadabadagi makatana Supreme Court ta wakalakhibani ningsingba yabadi Moirangthem Anangi mioi mariga konana kumjalising ani kulumdoi September 3 da khulaiga konana Manipur Police na kongba area dagi phakibani tungda case adu NIA da sinakibani Manipur Police na mioi manga adu phajinkiba adugi mayokta makhoibu condition yaudana thadokadabani haiduna matam adugi akanba yoksing hauki
Manipurda aikoi Manipuri haiba wahai sizinabasi maitai phuruk khakta oirambani handak maitaina aikoi maitai haiba wahai sizinaba yaurapasi nungaite haina hanagi chief minister N Birena phongdokre wapam asi lamdam asigi singtam amata oina punsinduna amana amagi mateng pangnaba amadi lamdam asigi pothoksing manghandanaba chinjakta mipal tangdana leinabagi pandam amaga loinana ngasidagi hona tampaki tongan tongan mafam kayada chattuna hangadaba liangmai Imphal market hodopagi thoromda phongdokhibani hanagi chief minister N Biren AC Tamai AC ki MLA Awambam Nimai Pasoi Kendra ki Kunjakesor Liangmai Council President R Machunboy Liangmai Market Committee ki Chairman KS Singkhai Luangsa Mathang China Chief Guest of Honor Singh amadi President oina saruk yaduna hodokhiba thorom aduda Liangmai Furuk ki Imai Bel kayana purakpa manamasing yonba hoki Liangmai Imphal Market na committee na sinduna Chagolbon Tera Kaitel da leiba Ideal Club ta pangthokiba thorom aduda saruk yaraduna N Biren na hai Lairik Laisu hairaba amadi TV discussion phamduna Miyambu mitmai panghanaba honariba singna Prime Minister gi wafam sing kupna nainabiyu Churachandpur da pangthokiba thoramda Governor na thamkiba wafam sing miyamna nainaba changli Thengna natraga nganna lakpaduna wafam ama oiraga luchingba ani aduna Manipur gi damakta thamkiba wafam sing araiba amata nate haukiba puwarida Manipur gi irang thokiba matam pumnamakta karamba Prime Minister laktuna miyamga unakiba yaubage hangki torakliba thabak amadi outcome sing yengadabani pangangda ngangba tawbiganu apunba khonjel ama thokansi haiki mahana makata na hai Manipur da aikoi Manipuri haiba wahisi sizinabasi maitai phuruk kakta oirambani adubu handaki irang asida maitaina aikoi maitai haiba wahai sizinarakwasi nungaite aikoi maitai lamdam asigi guardian ama oina Manipuri haiba wahai sizinaduna pumnamak kokhanaba honaminasi lengak na sakanglaba tribesing amato oina punsinduna hanagi Manipur ohenaba honaminasi asengba yalomi oiriba naga amadi maitai Kok chungsinaba matam oire Birena makata na hai lamdam asida irang leirabasu chakhwat thaurangi thabaksing ngasi su leptana paikhalagli irang asiga mari leinana Prime Minister Narendra Modi na Manipurda laklamba matamda phongdoklamba wafam amadi IDP singda piramba thajaba aduna irang asi kuina leiba yaroi Prime Minister amagi wafam thabak oina thuna ontokani haibagi thajaba chauna lei mapandagi changlakpa mitop singna aikhoigi lamda leiba yaroi amadi karisu tawba yaroi haina Prime Minister gi khongchatta Churachandpurda phongdoklamkiba wafam sing amadi local self government na thamlakliba wafam lairik laisu hairiba singna amadi TV discussion phamduna miyambu mitmai panghanduna honariba singna Prime Minister ki wafam sing kupna nainabiyu asengba politician ama haibasi ngasi amadi tungi mirolgi damak thabak tawba lusingba adubuni adugumba lusingba masing yamlabadi ngasi Manipurda wariba asi waramloi India ki anoba hena mapangal kanba immigration law gi makhada drug trafficking ga mari leinaba mioi lising taratuk maramda halanbagi thabak sing India government na paikhatpa hokre hariba khongtang asi Narcotics Control Bureau submit tawrakhiba report amagi matung ina Ministry of Home Affairs ki directive amagi makhada paikhatkadaba khongtang singni anoba immigration law asigi makhada yamna sathiba drug ga mari leinaba case ta chenaba foreign nation sing lebak asida makhata na leiba yararoi anoba law asigi matungda drug ga mari leinaba case sing adu athuba matamda loisinduna foreign authorities singa corporation hengadhanduna makoi sing adu maramda halanabagi khongtang paikhatkadabani drug ki case ta chenaba sing adu lebak asida legally amadi administrative ki oiba khongtang singda athuba paikhatuna Atubada thabak pakatuna lebak asida makhatana leiba yabagi ayaba pidre amaromda Modi government na leba asidagi makal khudingmaki drug sing maru phangna muthatnabagi chapchaba phirep lei loinana hairiba pandamadu phangnabagi damakta khonaba yaba sing adu khonagani haina Union Home Minister Amit Shah na New Delhi da Narcotics Control Bureau na sinduna pangtokiba lebak asigi state amasung Union Territory singi oiba anti narcotics task force ki head singi anisuba national conference haudopagi thoramda phangdokibani Union Home Minister asina makata na hai lakadoriba sahi lisingani niputaret asida lebak asida hiram khuding makta mapung phana chakhotpa yauna great nation ama oinabagi pandam thamli loinana hairiba sahi asida India asi malemge lebak khuding maktagi mangjil thaba lebak ama oinabagi pandam thamduna pakhat kadoriba asigi damakta youth singna achoba asa thamli youth sing asi nation asigi foundation oibana youth singna hairiba pandam asi phangge hairabadi chapchaba achetpa phirep amaga loinana honadrabadi Modi government na thamliba pandam asi kaidongaida phangba ngamloi maram aduna lebak asida drug maru phangna muthatpa haibasisu hanagi lebak asida hanana lebak asida drug laksin nabaga mari leinaba paikhatliba thabak thorom sing hongdokpa changi malemge leba ayambada miyamna nation ama chakhotpa amasung drug na piriba chaithek ani asi mari leinei maram aduna naha oriba youth singi general asi
generation asi drugs tagi kanduna lebak asi mapung phana chakhodana ba khona ba haibasi yamna maru oi haina phongdoki Security Force na local pa section thorangi sarok ama oina Imphal East ki Sagol Mang PS na konba kongma Maru Hills range sa sathakiba operation da khulai paiba singna losin duna thamlambani chingna ba polam kaya ma phagat pangamle hari phagalaba polam singa dudi 5.56 mm rifles ama magazine ama 9 mm pistol ama magazine ama 303 rifle ama magazine ama 32 bore single Beren gun ama tongan ba nongoi maru trama thoi live cartridge manga phagat pangame hari Marayena bana politics ke asengba wahanthok oilasi khut yaudana chinna thabak tobana Manipur kaina bagi machak oheli haina hanagi minister Thongju Kendra gi MLA Thongam Bisojina phongdokre wafam asi major khulda leba Manipur Press Club ta pangthokiba All Manipur Working Journalists Union Amju gi yangkhai thoi suba mapok kumon toromda phongdokibani thoromadu da hanagi minister Thongju Kendra gi MLA Thongam Bisojit Thamoiban Kendra gi khumukcham Joy Kisan Amju gi president Asem Bagda EGM gi president Khagendra Khomram Athoiba Mithunglen Singh oina saruk yaki loinana media housing gi editor amadi Paumi Singh su saruk yaki thoromaduda laikhidraba amjugi founder member oiramba amadi laikhidraba I paugi lamda thaudang loramba singgi ningsing yumbi journalist memorial pillar da laisu katki amadi amjugi founder ground floor da nongna semjalliba Laikhidraba singi mamidasu laisu katuna ikai khumnaba utki loinana Laikhidraba amjugi founder member singi imung manungda hana thau puramba sing amadi print and electronics media gi editor singda khudol pot piduna ikai khumnaba utki Manipur Fire Service Department gi maikaidagi amjugi mafamda fire extinguisher ahum khudol tambiraki thoromaduga mari lenana MLA Thongam Bisojina makatana hai chakhotpa khunai ama oina ba honabada media na lawriba role miyamna thoidok hendokna khangnare press na lawgadaba role mapung phana lawriba journalist sing kharadi masagi role masak khangdaba kharana mangthokli masimak laibak thibani haiduna thokliba thodok wathok kudingmak asengba achumba thidoklaba matungda miyamda achumba pawdom pinaba honabiu haina phongdokhi Outer Manipur Parliamentary Constituency ki hanagi Lok Sabha ki MP oiramba Dr. Lorho Phoje Nationalist People's Party NPP da yaukhibaga loinana Silong da leba party asigi headquarter da pangthokiba thorom amada mahapu NPP ki National President su oiriba Meghalaya ki Chief Minister Kornak ki sangmana taramna okpagi thorom pangthokre taramna okpagi thorom aduda Kornak ke samana hai Experience kaya lairaba loksing lairaba amadi awang nongpok state ki maramda mamutta na khanglaba Manipur dagi Dr. Lorho Phojena party asibu chawgatuna changlakpa asina NPP gi mantra ama oiriba one voice one northeast haibasigi makada punna thabak tongminaduna party gi mapangal kankhananaba honabada maipakpa ngamlagani haina phongdokhi Manipura kumji chahigi oina Edis haina khangnaba kang makhal amana sandokpa dengi laichat ki case masing lising ama henkre haukiba pung kunmari da mioi yangkai matoi positive oikre Directorate of Health Services na thadorokpa chirol amagi matung ina haukiba pung kunmari da mioi yangkai matoi positive oirakiba sigi manungda Imphal West khakta da mioi kunthra manga positive oiki hairiba kunthra manga asi tharaga district asigi oina sahi asida punna mioi chatret humbudra positive oikre Imphal East district ki oina haukiba pung kunmari gi manungda mioi taramatoi positive oiki case asi tharaga district asigi oina handaki chahi asida mioi chama kumapan positive oikre ahum suba position da Thobal district ta chahi asigi oina mioi kunthra taruk positive oikre adubo hokiba pung kunmari asidadi mioi amata positive oibagi record fangkhidre Kaching district ta mi ama Chandel district ta ahum amasung Ukhrul da mioi ama positive oiki hojik phawbagi manungda dengi na naba mioi ama laikidabagi record fangi Nong leptana tabana maram oiraga Imphal East District ki Khetrigao Kendra ge manung chanba Khetrigao awang laikai gi Princeton International School mayada iril turel gi torban kaibadagi akanba ireina chenthakraba Khetri awang laikai dagi MD Nazir Ali chahi humbudra hawjiksu thiba khangdri nong chubagi chang khara hantarabasu Imphal East Thobal amasung mayang Imphal gi mafam kayada ichau gi khudong thiningai oiri ichau asina maram oiraga Directorate of University and Higher Education yauna school education gi maikai dagi tongan ba notification sing thoktuna ngasi Valley district ta leriba school sing loina suti thadokrabani nong tabagi chang khara patharabasu turel ayamba imai paktaknana wangkalagli Thobal district fauraga cheliba Thobal amasung nongdambi turel gi imai hauka laisangthem khekban kaibung amasung kairembi khok ki mafam kayada
pathok tuna yum amasung lopham kaya isingna thumjin kre Imphal East ki Shanti Khongbal Saijang Sabungkho Khuno Nongada Telokjana Yorobung oinasu yum amasung lopham sing isingna thumjin khibedagi hauji tongan ba relief camp kaya da leinari Senapati amasung kholang ani gi marakta landslide thokbadagi lambi phaunakhidre Durga Puja mangoinana Bangladesh da sakhangdaba mioi kharana Hindu gi laisang ama amangata thogalamle sakhangdaba singna laisangi mitam amangata tholambaga loinana laisangda kinba security camera amadi memory card huran kre haina local media gi report na phongdokli Bangladesh da leiba Hindu lining chatpa mioi singi khwaidigi chawba kumai oiriba Durga Puja mangoinana Khistria district ki Mirpur up jila da leiba Swaradaha Palpara Sri Sri Radha Kali gi laisang amangata tholam kibani temple committee ki president Amesh Ghoshna phongdok kibagi matung ina sakhangdaba mioi khara laklaga Arctic amasung Sarasvati gi mitam ama amangata tholam bani thodok adu thokkiba matamda nong chukibaga loinana mai laktabana maram oiraga mafam adu imam mamki mai laktabagi khudong chaba lawraga sakhangdaba mioi singna laisang manungda changlaktuna mitam sing adu amangata tholam bani hairi Makatarakpada editorial kalamdagi machangoiba pausing amuk lokhatchari ahanbada Prime Minister na Manipur da yengleba mieng asi karamba mieng no khangdokpa mathok tai Bharat ki Prime Minister Narendra Modi na langi awaba maisa nangliba Manipur da handak laklamba aduga kanaba karino haibasi Manipur gi miyamna wahang oiragli Tawbagi su Prime Minister na Manipur da laktuna Manipur amasung Kanglada miyam tinba mafamda wanganglamba matamda Manipur da thokliba lal asi athuba matamda losilagani Manipur gi apunba saktam thugaiduna separate administration pibagi wafam leite Manipur gi apunba saktam thugaina ba khonarakpa pumnamak Bharat lengakna chingjau gumna leptuna thengnagani haibo wafam amata phongdoklamkhide Masina Bharat lengakna Manipur da yengliba miering asi karino haibo wahang asini Manipur asi Bharat ki citizen ama oidabra haiba khalauna bage achoba maram ama ohelakli Masina Manipur miyamna Bharat lengaki mafamda piendaba amadi warubagi changasi noma gi hengalakpa haibadu oidi tasengna hairabada Manipur da leiriba tongan ba phurupsing asigi manungda maitai phurupna masagi maramdam asida maningtamna chachaba ngamdri Bharat ki citizen khudingbakna national highway singda amadi masagi maramda maningtamna chachabada kananasu athingba piba leite adubu Manipur dadi kuki laloba singna buffer zone amadi red zone haina loktoktuna athingba thamkibadagi maitai singna chathok chasin tawba ngamdaduna leiri oiriba phibam asi Bharat lengangna ifong phongna urabasu maram sengna khanglabasu ngasi phawba athingba thamliba kuki laloba singi mathakta karigumba aingi oiba thabak amata lokhatana leiba asina kuki laloba singna chatharakliba anti national oiba thabak asida phongna sogalabra haibagi wang ama chawna chongthorakli Manipur gi ima oibi nupi singna loop kayana national highway da free movement toba yahalu haiduna wakat mifam chatharakpa phawbada Bharat ki Prime Minister na tabidana laithoklebasi yamna lali Maduna Bharat lengangna Manipur da yengliba miyeng asidi Manipur macha sing asi Bharat ki citizen amata natte haibadu phongna takpani haibo yai Hauzik Prime Minister na Manipur dagi hankraba matungda mahakpu isolmakni khanjaba BJP gi MLA kayana Prime Minister gi khongchat asi mahai yanba khongchatni haiba romda puthokuna leibagum tawriba sisu yamna aranba amani maduna miyam gi mihut oiriba MLA sing amato oina punchinduna Bharat lengakna Manipur miyamda yengliba miyeng asi karino haibadu isang thongna Prime Minister da hangpam thoi loinana Manipur da thokliba lan asi athuba matamda loisinnabagi thodang adu mapi mapa oiriba Bharat lengakna longnabagi aikoigi MLA singna amato oina miyamga khuchamnaduna Bharat lengaki mafamda taksinbam thoi madu natana hauzik oiriba phibam asida Manipur miyam asum leiba tarabadi kangkhuldagi lingkhatpa ngamdana pattuna kangduna mangba haibadu oiragani masina maitai khunai asi pura mutpa haibadu oigani haibadu khangna khunai asi kannabagi damakta lokpham thokpa thodang adu aikoigi miyamgi mihut oiriba MLA singna amato oina punchinduna lokpham thoi masi ngamdrabadi miyamgi mihut oiriba MLA sing leirubagi kanaba adu leite haina phongdokli Makatarakpada editorial kalamdagi machangoiba pausing amuk lokhatchari ahanbada Prime Minister na Manipur da yengleba mieng asi karamba mieng no khangdokpa mathok tai Bharat ki Prime Minister Narendra Modi na langi awaba maisa nangliba Manipur da handak laklamba aduga kanaba karino haibasi Manipur gi miyamna wahang oiragli
तौबगिसु प्राइम मिनिस्टर ना मणिपुर लाक्तुना मणिपुर अमसुंग कंगलादा मियाम तिनबा मफमदा वा nganglamba matamda मणिपुर थोकलिबा लाल असि अथुबा matamda लोसिलगनी मणिपुर गे अपुनबा सक्तम थुगाइदुना सेपरेट एडमिनिस्ट्रेशन पीबगी वाफम लैते मणिपुर गे अपुनबा सक्तम थुगाइनबा खोनारकपा पुमनमक भारत लेंगांगना चिंगजावगुमना लेपतुना थेंगनगनी हाइबो वाफम अमता फोंदोकलमखिदे मसिना भारत लेंगांगना मणिपुर येंगलिबा मियरिंग असि करिनो हाइबो वाहंग असिनी मणिपुर असि भारत की सिटीजन अमा ओइदबरा हाइबा खलौनबगे अचोबा मरम अमा ओहेलकली मसिना मणिपुर मियामना भारत लेंगा की मफमदा पेंदबा अमदि वारोबगी चांग असि नोमा नोमागी हेंगलकपा हाइबदु ओइदी तसेंगना हाइरबदा मणिपुरदा लैरिबा तोंगान तोंगानबा फुरुपसिंग असिगी मनुंगदा मैतै फुरुपना मसागी मरमदम असिदा मनिंगतमना चचबा ngamdri भारत की सिटीजन खुदिंगबकना नेशनल हाईवे सिंगदा अमदी मसागी मरमदा मनिंगतमना चचबदा कनानासु अथिंगबा पीबा लैते अदुबु मणिपुरददी कुकी लालोबसिंगना बफर जोन अमदी रेड जोन हाइना लौथोक्तुना अथिंगबा थमखिबदगी मैतै सिंगना चथोक चसिन तौबा ngamdaduna लैरी ओइरिबा फिबम असि भारत लेंगांगना इफोंग फोंगना उरबसु मरम सेंगना खंगलबसु ngasi फावबा अथिंगबा थमलिबा कुकी लालोबसिंगी मथक्ता करिगुंबा आइनगी ओइबा थबक अमता लोखतना लैबा असिना कुकी लालोबसिंगना चथरकलिबा एंटी नेशनल ओइबा थबक असिदा फोंगना सौगलबरा हाइबगी वांग अमा चावना चोंथोरकली मणिपुरगी इमा ओइबी नुपी सिंगना लूप कयाना नेशनल हाईवे दा फ्री मूवमेंट तौबा यहालू हाइदुना वाकत मिफम चथरकपा फावबदा भारत की प्राइम मिनिस्टर ना ताबीदना लाइथोकलेबसी यामना लाली मदुना भारत लेंगांगना मणिपुरदा येंगलिबा मियेंग असिदी मणिपुर मचासिंग असि भारत की सिटीजन अमता नते हाइबदु फोंगना ताकपनी हाइबो याय हौजिक प्राइम मिनिस्टर ना मणिपुरदगी हनख्रबा मतुंगदा महापु इसोरमकनी खंजबा बीजेपी की एमएलए कयाना प्राइम मिनिस्टर की खोंचत असि महै यानबा खोंचतनी हाइबर रोमदा पुथोक्तुना लैबगुम तौरिबसिसु यामना अरानबा अमनी मदुना मियामगी मिहुत ओइरिबा एमएलए सिंग अमतो ओइना पुनसिनदुना भारत लेंगांगना मणिपुर मियामदा येंगलिबा मियेंग असि करिनो हाइबदु इसंग थोंगना प्राइम मिनिस्टर दा हंगफम थोई लोइनाना मणिपुरदा थोकलिबा लान असि अथुबा मतमदा लोसिनबगी थौदांग अदु मपी मपा ओइरिबा भारत लेंगांगना लौनबगी अखोइगी एमएलए सिंगना अमतो ओइना मियामगा खुचमनदुना भारत लेंगाकी मफमदा तक्सिनबम थोई मदु नतना हौजिक ओइरिबा फिबम असिदा मणिपुर मियाम असुम लैबा तारबदी कांखुलदगी लिंखलपा ngamdana पत्तुना कंगदुना मांगबा हाइबदु ओइरगनी मसिना मैतै खुनाय असि पूरा मुटपा हाइबदु ओइगनी हाइबदु खंगना खंगना खुनाय असि कन्नबगिदमक्ता लोफम थोपा थौदांग अदु अखोइगी मियामगी मिहुत ओइरिबा एमएलए सिंगना अमतो ओइना पुनसिनदुना लोफम थोई मसि ngamद्रबदी मियामगी मिहुत ओइरिबा एमएलए सिंग लैरुबगी कानबा अदु लैते हाइना फोंदोकली।